ꯑꯩ ꯉꯁꯤ ꯚꯤꯗꯤꯑꯣꯁꯦ ꯑꯩꯈꯣꯏꯒꯤ 2025ꯁꯦ ꯍꯥꯏꯗꯤ 2025ꯁꯦ ꯍꯧꯕꯗ ꯉꯥꯏꯔꯤꯀꯣ ꯍꯧꯕꯗ ꯉꯥꯏꯔꯤ ꯍꯥꯏꯕ ꯌꯥꯗ꯭ꯔꯗꯤ ꯊꯥ ꯑꯅꯤ ꯈꯛꯇꯪ ꯍꯧꯖꯤꯟꯈꯤꯗ ꯉꯥꯏꯔꯤ ꯔꯤꯃꯦꯅꯤꯡ ꯊꯥ 10 ꯑꯃ ꯂꯦꯝꯍꯧꯔꯤꯅꯀꯣ ꯊꯥ 10 ꯑꯃ ꯂꯦꯝꯍꯧꯔꯤꯁꯦ ꯍꯥꯏꯗꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯐꯅꯕ ꯑꯩꯈꯣꯏꯅ ꯀꯩ ꯇꯧꯕ ꯌꯥꯒꯗꯒꯦ ꯍꯥꯏꯕꯗꯣ ꯑꯗꯨꯒꯤ ꯃꯇꯥꯡꯗꯅꯤꯀꯣ ꯑꯗꯣ ꯚꯤꯗꯤꯑꯣꯁꯦ ꯀꯩꯅꯣ ꯇꯧꯕꯤꯌꯨꯀꯣ ꯍꯥꯏꯗꯤ ꯑꯩꯅ ꯅꯨꯡꯁꯤꯕ ꯍꯥꯏꯔꯗꯤ ꯏꯆꯤꯟ ꯏꯅꯥꯎꯒꯨꯝꯕ ꯀꯩꯒꯨꯝꯕ ꯑꯩꯒꯤ ꯏꯅꯥꯎꯅꯤ ꯈꯪꯗꯦ ꯏꯆꯦꯅꯤ ꯈꯪꯗꯦ ꯀꯩꯅꯣꯅꯤ ꯈꯪꯗꯦ ꯑꯩꯅ ꯐꯍꯟꯅꯤꯡꯕ ꯃꯤꯗ ꯈꯜꯂꯒ ꯁꯦꯌꯔ ꯇꯧꯕꯤꯌꯨꯀꯣ ꯍꯥꯏꯗꯤ ꯃꯣꯏꯁꯨ ꯁꯨꯝ ꯈꯤꯇꯪꯗ ꯑꯣꯏꯇꯥꯔꯒꯁꯨ ꯄꯣꯠ ꯃꯆꯥꯁꯤꯃ ꯇꯧꯕ ꯃꯇꯝꯗ ꯆꯦꯟꯖꯦꯁ ꯈꯔ ꯂꯥꯛꯑꯒꯗꯤ ꯌꯥꯝ ꯐꯩꯅꯀꯣ ꯑꯗꯨꯗꯨꯅꯅꯤꯀꯣ ꯑꯩꯅ ꯃꯌꯥꯝꯗ ꯁꯦꯌꯔ ꯇꯧꯖꯩꯁꯦ ꯑꯗꯣ ꯈ꯭ꯋꯥꯏ ꯐꯥꯔꯁꯇ ꯀꯣ 2025ꯁꯦ ꯍꯥꯏꯗꯤ ꯅꯝꯕꯔꯁꯦ ꯂꯣꯏꯅ ꯑꯩꯈꯣꯏꯅ ꯁ꯭ꯀ꯭ꯋꯤꯁ ꯇꯧꯔꯛꯑꯀꯥꯟꯗ ꯇꯤꯟꯖꯟꯅꯔꯛꯑꯀꯥꯟꯗ ꯅꯝꯕꯔ 9 ꯇꯥꯏꯅꯀꯣ ꯑꯗꯣ ꯍꯟꯗꯛꯀꯤ ꯆꯍꯤꯁꯦ ꯅꯝꯕꯔ 9ꯅ ꯔꯨꯜ ꯇꯧꯋꯦꯅ ꯍꯥꯏꯀꯣ ꯂꯥꯁ ꯌꯔꯅ ꯅꯝꯕꯔ 8 ꯑꯣꯏꯅꯀꯣ ꯍꯟꯗꯛꯅ ꯅꯝꯕꯔ 9 ꯀꯣ ꯅꯝꯕꯔ 9 ꯏꯠꯁ ꯔꯤꯂꯦꯠ ꯇꯨ ꯃꯥꯔꯁ ꯀꯣ ꯃꯪꯒꯜ ꯑꯗꯨꯗꯨꯅ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯇꯧꯕ ꯌꯥꯕꯁꯦ ꯀꯩꯅꯣ ꯍꯥꯏ ꯀꯥꯟꯁꯤꯗꯀꯣ ꯌꯥꯔꯒꯗꯤ ꯂꯩꯕꯥꯛ ꯄꯣꯛꯄꯁꯦꯀꯣ ꯂꯩꯕꯥꯛ ꯄꯣꯛꯄ ꯅꯨꯃꯤꯠꯁꯦ ꯑꯩꯈꯣꯏ ꯇ꯭ꯋꯤꯁꯗꯦ ꯍꯥꯏꯔꯒꯗꯤ ꯇ꯭ꯋꯤꯁꯗे ꯄꯣꯛꯄ ꯃꯤꯉꯩꯒꯤ ꯑꯣꯏꯅ ꯍꯥꯏꯗꯤ ꯃꯥꯒꯤ ꯔꯨꯂꯤꯡ ꯄ꯭ꯂꯥꯅꯦꯠ ꯀꯥꯏꯅ ꯍꯥꯏꯔꯒꯗꯤ ꯃꯥꯔꯁꯁꯦ ꯑꯣꯏꯗꯣꯏꯅꯦꯕꯀꯣ ꯑꯩꯒꯤ ꯔꯨꯂꯤꯡ ꯄ꯭ꯂꯥꯅꯦꯠꯁꯦ ꯁ꯭ꯇ꯭ꯔꯣꯡ ꯑꯣꯏꯅꯕ ꯑꯗꯨꯃ ꯂꯩꯖꯈ꯭ꯔꯦꯅꯀꯣ ꯑꯗꯣ ꯉꯁꯥꯏꯒꯤ ꯍꯟꯗꯛꯀꯤ ꯆꯍꯤꯗꯤ ꯁ꯭ꯄꯦꯁꯦꯜꯂꯤ ꯑꯩꯈꯣꯏꯅ ꯃꯥꯔꯁꯅ ꯔꯨꯜ ꯇꯧꯕꯅꯤꯅ ꯌꯥꯔꯒꯗꯤ ꯂꯩꯕꯥꯛ ꯄꯣꯛꯄꯒꯨꯝꯕꯁꯦ ꯂꯩꯕꯥꯛ ꯄꯣꯛꯄ 8 ꯈꯛꯇꯪ ꯊꯪꯅꯅꯅꯦ ꯀꯩꯅꯣ ꯇꯧꯕꯤꯌꯣ ꯃꯦꯔꯥꯃꯦꯁꯀꯨꯝꯕ ꯇꯧꯕꯤꯌꯣꯀꯣ ꯑꯌꯨꯛꯀꯤ ꯅꯨꯡꯗꯥꯡꯒꯤ ꯁꯥ ꯉꯥꯒꯨꯝꯕ ꯀꯩꯒꯨꯝꯕ ꯑꯗꯨꯃꯥꯏꯅ ꯍꯦꯟꯕꯤꯌꯣ ꯑꯗꯨꯒ ꯑꯃꯅ ꯀꯩꯅꯣ ꯇꯧ ꯑꯩꯈꯣꯏꯅ ꯙꯨꯞ ꯊꯥꯕ ꯃꯇꯝꯗ ꯀꯩꯅꯣꯝꯃ ꯀꯠꯄ ꯃꯇꯝꯗ ꯑꯉꯥꯡꯕ ꯃꯆꯨꯒꯤ ꯄꯣꯠ ꯆꯥꯕ ꯌꯥꯕ ꯍꯥꯏꯔꯁꯤꯅꯦꯀꯣ ꯅꯠꯇ꯭ꯔꯒ ꯍꯥꯏꯗꯤ ꯑꯗꯨꯁꯨ ꯐꯔꯛ ꯇꯥꯔꯦ ꯑꯗꯨ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯀꯩ ꯇꯧꯕ ꯇꯥꯏ ꯂꯩ ꯑꯉꯥꯡꯕꯒꯨꯝꯕ ꯀꯩꯒꯨꯝꯕ ꯅꯨꯃꯤꯠ 8ꯅꯤꯁꯦ ꯅꯨꯃꯤꯠ 8ꯅꯤ ꯍꯥꯏꯔꯒꯗꯤ ꯂꯩꯕꯥꯛ ꯄꯣꯛꯄ 8ꯁꯦ ꯀꯟꯇꯤꯅ꯭ꯌꯨꯁ ꯑꯗꯨꯃꯥꯏꯅꯒꯨꯝꯕ ꯇꯧꯕꯤꯕꯀꯣ ꯑꯗꯨꯗꯨꯃ ꯇꯧꯕꯤꯌꯣꯀꯣ ꯃꯤꯒꯤ ꯃꯇꯦꯡꯒꯨꯝꯕ ꯀꯩꯒꯨꯝꯕ ꯑꯗꯨꯝ ꯈꯔ ꯇꯧꯕꯤꯌꯣ ꯍꯛꯆꯥꯡꯒꯤꯗꯃꯛꯇ ꯈꯜꯂꯒ ꯍꯥꯏꯇꯥꯔꯦꯀꯣ ꯍꯛꯆꯥꯡꯒꯤꯗꯃꯛꯇ ꯈꯜꯂꯒ ꯍꯥꯏꯔꯒꯗꯤ ꯅꯥꯍꯟꯗꯅꯕ ꯈꯣꯠꯇꯅꯕ ꯀꯩꯅꯣꯒꯨꯝꯕ ꯃꯦꯗꯤꯇꯦꯁꯟꯁꯀꯨꯝꯕ ꯀꯩꯒꯨꯝꯕ ꯇꯧꯕ ꯌꯥꯏꯀꯣ ꯃꯦꯗꯤꯇꯦꯁꯟꯁ ꯇꯧꯕꯁꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯇꯧꯋꯣ ꯕꯤꯁꯃꯤꯠꯀꯤ crystalꯁꯦꯀꯣ ꯑꯩꯈꯣꯏꯒꯤ ꯕꯤꯁꯃꯤꯠꯀꯤ crystalꯁꯦ ꯄꯥꯏꯔꯒ ꯇꯧꯕꯤꯕ ꯍꯥꯏꯇꯥꯔꯦꯀꯣ ꯄꯥꯏꯔꯒ ꯇꯧꯕ ꯃꯇꯝꯁꯤꯗ ꯉꯁꯥꯏꯒꯤ ꯏꯟꯇꯦꯟꯁꯟꯁꯨ ꯍꯥꯞꯁꯦꯕꯁꯤꯗ ꯉꯁꯥꯏꯒꯤ ꯅꯨꯡꯁꯤꯗ ꯏꯟꯇꯦꯟꯁꯟꯁꯦ ꯍꯥꯞꯆꯔꯦ ꯄꯥꯏꯔꯒ ꯑꯩꯈꯣꯏꯅ ꯈꯟꯕ ꯃꯇꯝꯗ ꯃꯦꯗꯤꯇꯦꯠ ꯇꯧꯕ ꯃꯇꯝꯁꯤꯗ ꯃꯦꯗꯤꯇꯦꯁꯟ ꯇꯧꯕꯁꯤꯗ ꯑꯩꯅ ꯈꯜꯂꯤꯕ ꯑꯩꯅ ꯅꯤꯡꯉꯤꯕ ꯑꯩꯅ ꯄꯥꯝꯃꯤꯕ ꯈꯣꯠꯂꯤꯕ ꯃꯌꯥꯝ ꯑꯃ ꯍꯥꯏꯗꯤ ꯑꯗꯨꯝ ꯏꯔꯝꯗꯣꯏ ꯇꯧꯔꯝꯗꯣꯏꯅꯦ ꯃꯌꯥꯝ ꯍꯥꯏꯗꯤ ꯔꯦꯒꯨꯂꯔ ꯐꯣꯂꯣ ꯇꯧꯕꯉꯩꯒꯤ ꯑꯣꯏꯅ ꯍꯥꯏꯔꯒꯗꯤꯀꯣ ꯁꯨꯝ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁ ꯌꯦꯡꯕ ꯃꯤꯉꯩꯒꯤ ꯑꯣꯏꯅ ꯍꯥꯏꯔꯒꯗꯤ ꯑꯩꯅ ꯏꯌꯣ ꯈꯣꯠꯂꯣ ꯑꯗꯨꯝ ꯍꯥꯏꯕ ꯈꯣꯠꯄ ꯃꯌꯥꯝꯁꯦ ꯍꯥꯏꯗꯤ ꯗꯥꯏꯔꯤꯒꯨꯝꯕ ꯃꯦꯟꯇꯦꯟ ꯇꯧꯋꯣ ꯗꯥꯏꯔꯤꯁꯤꯗ ꯏꯌꯣ ꯈꯣꯠꯂꯣ ꯍꯥꯏꯅꯀꯣ ꯑꯗꯣ ꯉꯁꯥꯏ ꯑꯩꯅ ꯗꯥꯏꯔꯤꯗ ꯏꯈꯤꯕ ꯄꯣꯠ ꯃꯌꯥꯝꯗꯣ ꯋꯥꯈꯜꯁꯨ ꯈꯜꯂꯣꯕ ꯃꯦꯗꯤꯇꯦꯁꯟ ꯇꯧꯕ ꯃꯇꯝꯁꯤꯗ ꯉꯁꯥꯏ ꯅꯨꯡꯁꯦ ꯄꯥꯏꯗꯣꯏꯅꯤꯀꯣ ꯅꯨꯡꯁꯦ ꯄꯥꯏꯔꯒꯨꯝꯕ ꯇꯧꯕꯤꯌꯣ ꯑꯗꯨꯒ ꯂꯣꯏꯔ ꯃꯇꯨꯡꯗ ꯀꯃꯥꯏꯅ ꯇꯧꯒꯗꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯒꯤ ꯖꯔꯅꯦꯜꯁꯦꯀꯣ ꯑꯩꯒꯤ ꯗꯥꯏꯔꯤꯁꯦ ꯁꯤꯒꯤ ꯃꯊꯛꯁꯤꯗ ꯉꯁꯥꯏꯒꯤ ꯅꯨꯡꯁꯦ ꯊꯝꯃꯣꯕ ꯑꯗꯨꯝ ꯂꯩꯖꯁꯅꯨ ꯑꯗꯨꯝ ꯑꯩꯒꯤ ꯇꯦꯕꯜꯗ ꯂꯩꯁꯅꯨ ꯑꯩꯒꯤ ꯎꯄꯨꯗ ꯌꯥꯎꯖꯔꯒ ꯂꯩꯁꯅꯨ ꯃꯤ ꯃꯃꯥꯡꯗ ꯊꯥꯡꯗꯣꯛꯇ꯭ꯔꯁꯨ ꯌꯥꯏ ꯀꯩꯁꯨ ꯀꯥꯏꯗꯦꯀꯣ ꯍꯥꯏꯗꯤ ꯎꯄꯨꯗ ꯀꯩꯗ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯗꯥꯏꯔꯤꯁꯦ ꯑꯩꯈꯣꯏꯅ ꯃꯌꯥꯝ ꯑꯃ ꯏꯕꯅꯤꯅ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯐꯣꯡꯅ ꯊꯝꯅꯤꯡꯗꯕ ꯁꯨꯝ ꯌꯥꯎꯕꯅꯦꯀꯣ ꯑꯩ ꯏꯁꯥꯃꯛ ꯑꯗꯨꯝ ꯃꯅꯨꯡꯗ ꯍꯥꯞꯆꯤꯜꯂ ꯊꯝꯃꯦꯀꯣ ꯗ꯭ꯔꯣꯋꯔꯒꯨꯝꯕꯩ ꯃꯅꯨꯡꯗ ꯀꯩꯗ ꯀꯅꯥꯝꯇꯅꯕꯨꯗꯤ ꯄꯥꯕꯤꯅꯤꯡꯉꯥꯏ ꯂꯩꯇꯦ ꯇꯥꯔꯒꯁꯨ ꯁꯨꯝ ꯀꯩꯅꯣ ꯇꯧꯕ ꯃꯅꯨꯡꯗ ꯀꯩꯗ ꯍꯥꯞꯆꯜꯂ ꯑꯗꯨꯝ ꯁꯤꯒꯤ ꯃꯊꯛꯁꯤꯗ ꯉꯁꯥꯏꯒꯤ ꯕꯤꯁꯃꯤꯠꯀꯤ crystalꯁꯦꯀꯣ ꯊꯝꯕꯤꯔꯒ ꯁꯤꯃ ꯇꯧꯕꯤꯕ ꯁꯤꯃ ꯊꯝꯕꯤꯌꯨꯀꯣ ꯑꯗꯨꯒ ꯑꯃꯅ ꯑꯩꯈꯣꯏꯅ ꯇꯧꯕ ꯌꯥꯕꯁꯦ ꯀꯩꯅꯣ ꯍꯥꯏ ꯀꯥꯟꯁꯤꯗꯅꯦ ꯕꯣꯜ ꯍꯥꯏꯔꯁꯤꯅꯦꯀꯣ ꯂꯤꯛꯂꯤꯒꯤ ꯇꯦꯡꯀꯣꯠ ꯑꯃ ꯂꯧꯁꯦꯀꯣ ꯂꯤꯛꯂꯤꯒꯤ ꯇꯦꯡꯀꯣꯠꯁꯤꯗ ꯑꯩꯈꯣꯏꯅ ꯍꯥꯞꯄ ꯌꯥꯕꯁꯦ ꯑꯩꯈꯣꯏꯒꯤ ꯄꯥꯏꯔꯥꯏꯠꯀ ꯕ꯭ꯂꯦꯛ ꯇꯔꯃꯂꯤꯟꯒꯁꯦ ꯍꯥꯞꯄꯦꯅꯀꯣ ꯀꯩꯅꯣꯗ ꯊꯝꯃꯣ ꯁꯤꯁꯤꯅ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯌꯨꯝꯒꯤ ꯃꯃꯥꯡ ꯊꯪꯕ ꯁꯥꯏꯠꯇ ꯍꯥꯏꯇꯥꯔꯦꯀꯣ ꯃꯃꯥꯡꯒ ꯀꯩꯅꯣꯒ ꯇꯥꯏꯅꯕ ꯖꯒꯥꯁꯦ ꯁꯄꯣꯁ ꯁꯤ ꯑꯩ ꯀꯥꯅꯦꯅ ꯈꯜꯂꯁꯦꯕ ꯃꯃꯥꯡꯁꯤꯗ ꯂꯩꯔꯦ ꯑꯋꯥꯡꯁꯤꯗ ꯂꯩꯔꯦ ꯁꯤꯒꯤ ꯀꯣꯔꯅꯔꯒꯨꯝꯕꯁꯤꯗ ꯊꯝꯕꯤꯕ ꯁꯤꯁꯦ ꯀꯥꯅꯦꯅꯀꯣ ꯀꯥꯁꯤꯗ ꯉꯁꯥꯏꯒꯤ ꯁꯣꯝꯗ ꯃꯃꯥꯡ ꯂꯩꯔꯦ ꯁꯣꯝꯗꯅ ꯀꯩꯅꯣ ꯂꯩꯔꯦꯀꯣ ꯑꯋꯥꯡ ꯂꯩꯔꯦꯀꯣ ꯇꯥꯔꯒꯗꯤ ꯁꯤꯒꯤ ꯀꯣꯔꯅꯔꯁꯤꯗꯀꯣ ꯁꯤꯒꯨꯝꯕ ꯀꯣꯔꯅꯔ ꯑꯃ ꯈꯜꯂꯒ ꯂꯤꯛꯂꯤꯒꯤ ꯇꯦꯡꯀꯣꯠ ꯃꯆꯥ ꯑꯃꯗꯀꯣ ꯍꯥꯏꯗꯤ ꯄꯥꯏꯔꯥꯏꯠꯅꯦ ꯕ꯭ꯂꯦꯛ ꯇꯔꯃꯂꯤꯟꯁꯦ ꯑꯩꯅ ꯁꯤ ꯑꯣꯏꯅ ꯍꯥꯞꯄꯦꯀꯣ ꯑꯩꯉꯣꯟꯗ ꯂꯩꯔꯤ ꯕ꯭ꯂꯦꯛ ꯇꯔꯃꯂꯤꯟ ꯌꯥꯝ ꯆꯥꯎꯋꯦ ꯀꯛꯄ ꯈꯣꯠꯄ ꯇꯧꯗ꯭ꯔꯦ ꯍꯥꯏꯗꯤ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯊꯝꯈꯤꯕꯅꯦ ꯑꯩ ꯃꯃꯥꯡ ꯆꯍꯤ ꯂꯣꯏꯔꯝꯗꯥꯏꯗ ꯑꯩꯁꯨ ꯂꯩꯕꯅꯦꯀꯣ ꯁꯤꯒꯤ ꯄꯣꯠꯁꯦ ꯃꯌꯥꯝꯗꯁꯨ ꯄꯤꯕꯨꯗꯤ ꯄꯤꯔꯦꯀꯣ ꯃꯆꯥ ꯃꯆꯥ ꯑꯣꯏꯅ ꯄꯤꯔꯦ ꯃꯌꯥꯝꯗꯅ ꯍꯥꯏꯗꯤ ꯁꯤ ꯑꯆꯧꯕꯁꯤꯗꯤ ꯀꯩꯅꯣ ꯇꯧꯕ ꯑꯣꯏꯕꯅꯤꯅ ꯑꯗꯣ ꯁꯤꯁꯦ ꯉꯁꯥꯏꯅ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯔꯒ ꯕꯣꯜ ꯑꯆꯧꯕ ꯑꯣꯏꯔꯒꯅ ꯁꯤ ꯍꯥꯞꯆꯤꯜꯂ ꯊꯝꯕ ꯌꯥꯏ ꯁꯤ ꯂꯤꯛꯂꯤꯁꯤꯗꯤ ꯆꯜꯂꯔꯣꯏꯗꯕꯅꯤꯅ ꯁꯤꯗ ꯑꯩꯅ ꯄꯥꯏꯖꯔꯤꯕ ꯀꯩꯅꯣꯁꯦ ꯍꯥꯏꯗꯤ ꯀꯣꯏꯟꯁꯦꯀꯣ ꯀꯣꯏꯟꯁꯤꯗ ꯑꯦꯌꯔ ꯊꯥꯕꯁꯦ ꯁꯤꯁꯦ ꯑꯩꯅ ꯁꯤꯗ ꯑꯗꯨꯝ ꯍꯥꯞꯄꯦꯀꯣ ꯄ꯭ꯔꯣꯇꯦꯛꯁꯟꯒꯨꯝꯕ ꯊꯥꯕꯁꯨ ꯑꯗꯨꯝ ꯂꯧꯅꯈꯤꯕ ꯌꯥꯎꯋꯦꯅ ꯑꯩꯅ ꯑꯣꯐꯔꯒꯨꯝꯕ ꯇꯧꯕ ꯃꯇꯝꯗ ꯑꯗꯨ ꯑꯗꯨꯝ ꯍꯥꯞꯄꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦꯀꯣ ꯁꯤꯒꯤ ꯀꯩꯅꯣꯁꯤꯅ ꯑꯩꯅ ꯍꯧꯖꯤꯛ ꯍꯥꯏꯖꯈꯤꯕꯗ ꯌꯨꯝꯁꯤꯒꯤ ꯅꯣꯔꯠ ꯏꯁ ꯀꯣꯔꯅꯔꯒꯨꯝꯕ ꯀꯩꯒꯨꯝꯕꯗ ꯑꯗꯨꯃꯥꯏꯅ ꯊꯝꯕꯤꯌꯣ ꯁꯤꯒꯤ ꯄꯣꯠꯁꯤꯃ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯌꯦꯡꯉꯣ ꯍꯥꯏꯗꯤ ꯄꯩꯁꯥ ꯅꯨꯡꯁꯥ ꯇꯨꯡꯗꯦ ꯆꯪꯉꯛꯇꯦ ꯄꯤꯔꯛꯇꯦ ꯈꯣꯠꯂꯛꯇꯦ ꯍꯥꯏꯕ ꯑꯗꯨꯝꯕ ꯃꯌꯥꯝꯗꯣ ꯈꯇꯪ ꯆꯦꯟꯖꯦꯁꯀꯨꯝꯕ ꯂꯥꯛꯄ ꯌꯥꯕ꯭ꯔꯥ ꯌꯦꯡꯕꯤꯌꯨꯀꯣ ꯁꯤꯃ ꯇꯧꯕ ꯌꯥꯔꯦꯀꯣ ꯑꯗꯨꯒ
ꯇꯧꯕ ꯌꯥꯕꯒꯤꯗꯤ ꯃꯌꯥꯝ ꯑꯃ ꯂꯩꯈ꯭ꯔꯦꯀꯣ ꯍꯥꯏꯗꯤ ꯁꯨꯝ ꯚꯤꯗꯤꯑꯣꯁꯦ ꯌꯥꯝ ꯁꯥꯡꯉꯅꯤ ꯃꯈꯜ ꯃꯈꯜ ꯑꯩꯅ ꯃꯇꯦꯛ ꯃꯇꯦꯛ ꯁꯦꯝꯗ꯭ꯔꯒꯗꯤ ꯁꯤꯒꯤ ꯃꯆꯥ ꯈꯔꯁꯦ ꯇꯧꯕꯤꯌꯣ ꯃꯦꯗꯤꯇꯦꯁꯟ ꯇꯧꯀꯣ ꯍꯥꯏꯗꯤ ꯕꯤꯁꯃꯤꯠ ꯄꯥꯏꯔꯒ ꯃꯦꯗꯤꯇꯦꯁꯟ ꯇꯧꯕꯤꯌꯣ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯄꯥꯏꯔꯒ ꯇꯧꯕ ꯃꯇꯝꯗ ꯉꯁꯥꯏ ꯋꯥꯈꯜꯗꯨꯗ ꯈꯜꯂꯤ ꯃꯌꯥꯝꯗꯣ ꯂꯣꯏ ꯍꯥꯞꯈ꯭ꯔꯕꯅꯦꯕ ꯁꯤꯗ ꯑꯃꯔꯣꯝꯗꯗꯤ ꯍꯥꯏꯗꯤ ꯑꯩꯒꯤ ꯏꯟꯇꯦꯟꯁꯟꯁꯦ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯑꯣꯜꯔꯦꯗꯤ ꯑꯩꯒꯤ ꯗꯥꯏꯔꯤꯗꯨꯁꯨ ꯃꯦꯟꯇꯦꯟ ꯇꯧꯔꯒ ꯏꯔꯒ ꯂꯩꯔꯦꯀꯣ ꯑꯦꯕ꯭ꯔꯤ ꯄꯣꯔꯇꯜ ꯅꯠꯇ꯭ꯔꯒ ꯍꯥꯏꯗꯤ ꯄꯨꯔꯅꯤꯃꯥ ꯊꯥꯁꯤꯒꯨꯝꯕ ꯀꯩꯒꯨꯝꯕ ꯑꯗꯨꯒꯤ ꯃꯊꯛꯇ ꯑꯗꯨꯝ ꯂꯩꯖꯔꯒ ꯂꯩꯁꯅꯨ ꯍꯥꯏꯗꯤ ꯑꯩꯒꯤ ꯀꯥꯗ ꯑꯩꯒꯤ ꯔꯨꯝꯗ ꯀꯅꯥꯝ ꯆꯪꯗꯦ ꯍꯥꯏꯔꯒ ꯑꯗꯨꯝ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯂꯩꯔꯁꯅꯨ ꯎꯄꯨꯗ ꯍꯥꯞꯆꯟꯗ꯭ꯔꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦꯀꯣ ꯑꯗꯣ ꯁꯤꯗ ꯂꯩꯔꯦ 2025ꯁꯦ ꯂꯦꯝꯍꯧꯔꯤꯕꯁꯦ ꯑꯃꯨꯛꯀ ꯍꯦꯟꯅ ꯐꯕꯁꯨ ꯑꯣꯏꯁꯅꯨꯀꯣ ꯃꯌꯥꯝꯁꯨ ꯑꯩ ꯏꯁꯥꯃꯛꯁꯨ ꯍꯥꯏꯔꯁꯤꯅꯦꯀꯣ ꯍꯥꯏꯗꯤ ꯄꯨꯂꯞ ꯐꯝꯃꯤꯟꯅꯔꯁꯦ ꯃꯆꯥ ꯈꯇꯪꯁꯦ ꯍꯥꯏꯗꯤ ꯇꯧꯕꯤꯌꯨꯀꯣ ꯃꯌꯥꯝꯁꯨ ꯊꯦꯡꯛ ꯌꯨ